Akanba maruiba pau maina thawai yaodraba angang hakchang singjamai police station ki gate mayada thamjinkhre ngaki mamang na kawada kawa police ki thawong yaning di haiduna khongjang kan mamong na sangsinkhre loinana laikhidraba puknung ki angang dusu police ki gate mapada thamjinkhre mayam punana wabdet ngaminase Manipur top channel ki maikeri ki maruibi I pausing mayam na thamjari hanbara paunikol pause ki editorial mayam na thamjari shu satnari natragana satnadre haiba miyam da samamnaba lehengano Haukiba say taraga manga da kuki kulai pipe lahulup singa India government amasum Manipur government ga suspension of operation sus anaduna laki Haukiba say taraga manga si sahi khudingi maikai ahumaki kuyek pinaduna say amamam sangdoktuna laki Mamang segi February aroiba numita kuyek pinaduna satliba say asigi haukiba February aroiba numit February tang kunga mapan phawu satnarakliba su sina house kuki lalauba sing yauna kuki militants sina mitai da landa don kuki gi laiba ama Manipur gi ngamkai thugairaga semgani haibagi panamda mitai da landa rakpada khudong saba lawi su satnabana India gi amadi Manipur gi security forces sing kuki lalauba singda khutthaba madi phaba punba yandi masigi khudong saba sina Manipur gi law and order da Akaiba pirakpadagi Manipur state legana satnarakpa su adu handokle haina lathoki adubu India lengak nadi su adu handokpot leitabana Manipur gi law and order ngakpada mateng pangnabagi dama paramilitary forces kaya marum lakhalabasu kuki militants singna maitai te landarabasu karisu tawbu yadana lerakhi masida maitai miyam na satnariba su si India lengana handoktuna kuki militants singna kudong saba lawu yahandaba pamdabadagi su handoknaba kholau lautuna lakhi Aduma oiduna su India lengana su handokta padagi hauki February kunga mapan phawbagi su sanabagi khuyek pinabadu makhata na khuyek pinaduna su sangdokta na ba India lenga ta taknaduna lakhi Manipur lengana su Manipur assembly miphamda su handokna ba India lenga ta hainabagi wore blokhi hausu su sanabagi aroiba numit February kunga mapan haukre adubu su sangdokpagi khuyek pinadre su sanadre haibadudi miyamda mayek singna lengana khagan balaitri Hausa India lenga ka kukila haubu singa su sanadre su sangdokpagi khuyek pinadre haiba samamna balai sangdokle haibagi su samamna balairi asugum samanaba sit lehendaba lenga ki asuma khongthang oigani haiba paunikol pausi editorial member special content moina member thamjari Makasa tharak poina to papam inkhalak libana ha kian internet phangba mafam koi thi duna sathok sin tawribasi mama mapa oibisingna section biu haiba wafam thamnakli Manipur lengana thasigi taradigi hauduna internet amas mobile data service yauna broadband service fawo thingjin khibadigi miyamna khudong sadaba kya mayukna ringegi serasida sterasigi tampaki mafam kyada miyamna koisa satun internet phangwa mafam singda kumaigu mobile phone sisinabagi thawak satharakli Manipur lengana tampaki district haibadi Imphal West Imphal East Thawbal amadi kaksingi mafam singda internet amas mobile data service ki thasigi taragi nungthulgi atingu thamnakli Adubu sahi nauriba inkhalakliba nupa masa kaya yauna miyoi kiyana internet ki athingba leitaba district singi mafam sing yauna internet phangi hainaba mafam singda satuna maram ama natragana amagidamak mobile phone sizinari miyoi ayamana hainabi amago minute khudingi sizinaba matawgum social media platform sing WhatsApp Facebook Twitter Instagram sing sizinaba thingnari sahi nauriba angang singna tawdraba yadraba amagom games hanaduna tawbu yauri Kanagum makarana tangai fadaba thabakidamak mikup khradang internet connection taramlaga adumak hankibasu yauri adubu thoklibi irang sigi manungda mungnariba nakal animaki miyoi singna sangthok saksin tawbada khudong sadaba amati saphaba oidaba mafam sing phawba yoksinduna internet sizinabagi thabak satharakliba sida kariguma khudong thiba matamda kanana daita pugadoribano haiba maikai kyadagi hainarakli Maruiba Imphal West amasum Imphal East district ki Kangpokpi district ka tainaba madi Chuchampur district amasum Kangpokpi district ka tainaba internet connection ki dama mapam madura naha kyana yoksinduna pamdaba thaudok sing tholakadra haibigi singnaba kya leiri maram maduna mama mapa oibisingna masa sing wakhal tahanbiu kaya sangi haina maikei kyadagi praja session kyagi maphamdagi phongdorakli amaromda internet service ki athingba thasi ki tang taraga manga phawba leibena makhatana athingba thamkigadoribra natragana pura komthokadoribra haibigi wafam hauzik phawbig oinadi khangmangamdana leiri hanisu pawsida makhatana phongdorakli atopa pawmana mitai haiba furup asi sahi lising ani henbana maning tammagi puari leijaba furupni mutum suramani Himachal Pradesh ki Saulana pangthokriba Adivasi
Samanbe Mans Barat Nasinduna Thasigi Hokiba Tang Taragani Twitigi Hoduna Pangthorakpa Conference Asigi Nasi Nini Sanbanumita Manipur Mitai Maitei Tribe Union Gi Secretary Administration Oriba Mutum Suramani Amadi Joint Secretary Yumnam Rajeshwara Lusingba Delegation Team Amasaruk Yari Haina MMTU Gi Organizing Secretary Takilamam Parizana Press Thopa Sirol Amanhai Sirol Asina Makata Nahai Mitai Haiba Furup Asi Constitution Gi ST list Sanfam Thokpa Haina Warul Katamkre Housing Lady India Gi ST list Yauriba Furup Singasi Review Toba Mathoktai have a Wapam Spukatre Loinay Himalayans Reason Lady Mongoloid tribes in India Gi ST list Yaubana Maramoraga Mitai list Yopam to him. Mitai Singasi English Samapan Yankai Matuigi India government ki ST list Lapopada Yopam Topagi Yaukida Beneheba Wapam Fongtopagaloina Mitai ST list Sanbigi Kontangasi India the lady by yellow me tribe Pumana Sakut Pinava Mitai track Naputokre Sorosina Makatana High Ngasi Nini Sanba Mi Pamda Supreme Court na English Singani Taraga Matuigi Janawari Tang Mangada Takiba ruling amagi matungina India lairiba yellow mi khudimang ST lista sanduna constitution asigi ngalo bifam thui haba wafam adugi matungina ST lista gi se thauraba mitai singbu ST lista sanbada sagot pinaba madi manaba tribe singi marakta tengbang nabagi wakhalon singi matangda phongdoki loinana Housing Manipura, Myanmar Sangshilakpa Kuki, foreigners sing the ST list Amadi, voter list the Yauksin Lady Basingasi, Constitution Giwang Madani, Masina Mapalam gi Sakti Singna, Manaraga Apunba India gi Satamda, Akiba Pirakli, Masina Satiraba, narco tourism Sataragli have a wapam sing Pogdamki, Mipa Madura Sarugiakiba, delegate Singna, ST list Asi, review Toba Matoktai have a wapam. Pukatnarakpada state Karadagi Lakiba delegate Singna Sakonaki. Maharashtra state Ladiba ST list Saliba tribe Nifutaraki Manundagi Sotaraba Amadi Koti Hariba Kanglubani Asi Laktokre have a wapam Pukatnaraki. Tauramasi India Pumada Ladiba tribe Singi Wena Pangtok Liba Apunumi Pam International Day of the World's Indigenous Peoples 2024 Gamadi Lena Pangtokoni. Masina India Ladiba tribal Singi politicals economy social amadi nat culture bungak tuna thamduna punna hingminana bigi wakhalondani thawra masibu saruk yariba mitai tribe union gi mute singda India gi tuan state singda gi lakpa delegate singna Manipur laidiba mitai singbu British na loilam sandokpa lakpada pusin khiba furup amani haina lana lauramba kya phongdokhi aduga Mitai si kanano haiba amadi sahili sing ani henwana maning tamagi puari lejaba furup ni loina English singa maga samapan ngani fuga mapanda India ra punsin kiba furup ni haibado mayek sing nataki loina mitai tribe asigi traditional dress na singba setuna telliba miyam gi pungning singsinki pangthok liba mifam asida mitai tribe union gi secretary administration gi phampuriba mutum suramani amadi Joint Secretary Yumnam Rajeshwara Lusingba delegation amana saruk yakheba wapam phongdoki hari Makasa Tharakpoina to Papamana Sugunu the Central Force amadi State Force in Thomjinduna ngaksen begi thabak satabawkhre Koki militants in the Yamna to Numayamadi bomb caps in the Landapam Oriba Sugunu amadi Tangnana Ladiba Maite Kulsing Houses su Nena Tana Labangamdri Susampur district ki laloi phayamadi dongyang haibu khulsingna khundaribu khulsing asidagi nongmay amasung bomb kapsinduna sugunu romda landabagi thabak sathaduna laklibani adubu ngarangdagi hauna sugunu amadi thangnaba maitai khulsingna central forcing haibadi BSF amadi Assam Rifles amadi Manipur Police ki masing yamlaba personal sing thomjinduna coming operation sathabauki loinana central amasum state security force ki mafamdagi sugunu amadi thangnana laidibu khulsing ngak sienbagi thaba sapsana pangthokani hena thajaba pikre hairi pausin hai ngasisu masing yamlaba central amadi state security force sugunu gi tuan mafam singda ngak sienbagi thabak sa thabawkhre loinana khul ngak basing amata thambidana basu central force amadi state force ki mekaidigi miyamda appeal tokki hairi amaromdana zeri lambida landslide thokle National Highway Kuntraga Taret Impal Ziribam Lambi Paringi Sarukta None District ki Awang Kul Mapar landslide thokpudagi lambi satoksinda khudongsa daba kya mayok nare haidi ngase ayuk thokiba landslide asina highway asigi lambi gi saruk khara thingzinduna lambi phaunabu yakhidre adubu lambi asibu sembagi thabak paikhatliba NSIDCL company gi missionary sing laktuna lambi thingziliba
चिंगलेबाकसिंग सेंगदोकपिगी थबक पैखतुना लंबी चथोक-चसिन याननबा कन्ना होनारि हाइरि लंबीगी नकल अनिमक्ता हौजि गाड़ी क्या पंदुना लैरि मसिगी अथेंग फावबदा ngasiगी अथेंग फावबदा लंबी सेंगदोकपो लोइबा याबगी थाजबा लैरि हाइरेनसु पाउसना पल्ली लोइसिलकपो ओइना अतोपा पावमुना खौपुमदा डिसेबल पर्सन सिंगी मथौ ताबा तोंगान पोलम सिंग यंथोखरे assistance to disabled person ADIP sum H4 visually impaired ABI ga mari lainana ngasi None district ki khopum subdivision konba gaidim jangkul the awareness camp distribution ki thoram ama pangthokre hari integrated mission project action for communities transformations IMPACT sum artificial limbers manufacturing corporation of India ANIMCO anina kusamnaduna pangthokiba thoramaduna sarugyakiba hills areas committee HAC gi chairman loinana nungba AC gi MLA dingang nunggang maina phongdokibada tuan ba makhal gi mateng mathau tari ba mi singi damakta makoin angamba thakta mateng pangadabani aikoina lantum amadi sakti talingai da yengsin bidaba amadi senaduna mateng pangba mathau tari ba mi sing kauphu sumde thoram gi manungsana disabled person sing amadi senior citizen puna sani ga taraga manga hearing aid walking stick wheelchairs tricycles knee braces spinal supports floatings commode CPC celebration pulsing siarna singwa yenthoki anisu paus na makatana phongdorakli tentang na to papawam na athubuda manipur santi hanjil halu haina miyam gi wakat mi phamphre United Mighty Pangal Committee UMPC Manipur Sindana Manipur gi saktam kaibi yaroi athubuda Manipur santi hanjil halu haina ngasi lilong kaithil miyam gi wakat mi phambaga loinana khulaw kya lakhre hairi wakat mi phamaduga madi lenana UMPC gi General Secretary Riz Ahmad tampakna haikibida lamdam asida thoklib irang asi tha taraga truk phajilaglaba fawbuda paliba double engine gi lenga asina loishindaba sikanem tawi nomonomi misimina kya hengalak kaya amana nungsinada bi sa hengalakli manipur gi SO singa masu saknara mi kya na nongmakangdana law khonglabasu tabidrabanina phurupuna makta khamthengna awabase theng phangduna lakli haina su makhatana phongdokhi